Sandel district ki Mahamani Khulmanakta ID bomb pokhaibada Assam Rifles ki lanmi ni sire taruna sopan nangkre. Tamelong district inung dalan mapada laiba chara thong ngasi ayuk tekre cement pit thana puba truck ama thong makha takre. Amasung sapamsa kanglay pana yelomi kanabagi damang masagi thawai katok lagani hari ba kongfam handok yu haina maki apopo mas laikai gi miyam na apil tawrakli. Mayam kurumzari adamni ambidi basi impact news ni ay taklamam siam kanan hawzik pungza si pawagi marba pawsing miyam da pizari. Sakang dabasing gi bom gi langda Assam Rifles ki lanmi ni sire taruk amana sopan nangkre bom pakai bagi thawdok adu ngasi ayuk pung taruk taba duaida Sandel district headquarter gi DC road sang silaga laiba taranipan suba Assam Rifles ki kemana ka thoki bani thawdok thopam dagi phama pawda ayupung taruk taba matamda taranipan suba Assam Rifles ki personnel mayam ama nungtegi pangthopa PT training manung san lambida lamjel sienki lamjel siel ki ba personnel sing aduna kem adugi ahan ba masung ani suba gate ki markta yorapa matamda lambi matai dagi bom adu khangudana pokhairapani Mapangal kan ba bom aduna pokhairakpada khudakta mafam aduda personnel amasiki taret amana soki asok pasing adu khudakta helicopter sujinaduna lying naba infal tamna porapaki lambida phibam thina soki ba personnel amasu laikidabani bom adu kem neriba mafam adugi lambi nakal gi singkhongda pokhai kibani bom pokhai ba aduna maram oiraga bom pokhai phum aduda asoba koma masu tauki bom pokhai ba matung taranipan suba Assam Rifles ki personnel singna kem adu ki akoi badalai ba mafam sing koisinduna ti mamagi thabak sathaki bom pokhai phum aduda forensic science team amasung bomb squad ki team laktuna tijin khosin bagi thabak sathaki thawal commando gi ahen team tara amasung mafam aduda sing sinkre Assam Rifles ki kem aduda Assam Rifles ki makok thoma officer sing laktuna phibam adu yengsin mahogre bom adu kanana karigidamak atamnana Assam Rifles ki personnel sing aduda pokhai lamno haiba sabsaba pau phumangam kide laikhidraba personnel ani adudi rifleman Indra Singh amadi rifleman Sohan Lalni Asok Pasingna rifleman S Sarkar rifleman N Syam Kumar rifleman Tirendra Nadas rifleman Ram Gobind Singh rifleman Nirmal Roy amasung rifleman Lalun Puyani hairi Amoran da bom pokhai anduna taranipan suba Assam Rifles ke personnel ni sian kiba masung tarun asong panang kiba ki thawdokta DC lam khai da wakan fam phamduna thawong adubo yani ba phongdokre wakan infam adu Naga Ships Association Sandel mapungoi ba thawdang lauraga sinna pangthokibani mafam adu ladiba nupi nupa angang singna wakan fam adu sar yaki wakan fam loishinbaga wakaloi singna miyam leba mafamda bom pokhain biganu hainasu pleka sing sinaki nakalamaromda Sandel Naga People's Organization asu bom pokhai henduna Assam Rifles ki personnel sian kiba masung tarun son kiba ki thawang adubu awam thak ta condemn tawba phongdorakle organization asina dakliba tang tara mga phawagi manung numidang waram phawbada bom pokhai liba lupna sengdorakadabani karimas sengdoraktabadi numid adugi ahing nongyai dagi tang tara tarukin nong ahing nongyai phawba palel dagi Sandel masung more lambida ban tawgani hainasu phongdorakle ngasi ajuk si pung tarokta bom pokhai kari su khangyadaba nongmagi surga tan ga sayaba mayam siwa halle aduna akhoi ngasi mayam si civil society ningthau mayam nopi women mayam na khoi condemn toy aduna asigumba si amuk sigumba tawbiganu duga mayam marakta pokhai han basi de khoi yam yaningde kari gi damakta si khun si da tawbiribano si su khoi sengdok ko pamjai na kana gumba tawbiba rasu tu bam samda sengdok pi hoire Nakalamuramda Sandel district ki Mahamani Khulmanakta ID bom pokhai anduna taranipan suba Assam Rifles ki lanmi ani sian kibamadi ina taruk na songun apan nang kibagi thawdu adu lona thingkraba PLA gi demolition unit ki kangbu amana sathakiba bom gi landani haina RPF ki publicity ki assistant secretary bangkim na thokpa serolamana claim tawrakli National Highway number kuntra tarit Imphal jiri lambi ki Tamelong district ki manung sanba Sibilong gi maya da laiba nung dalan mapada saba sara thong ngasi ayuk tekre haribu khudong thiba thodok asi ngasi yupung taret taba matam adwai de Imphal tamal lakpa cement pik thana yaw truck ama thong adu lalinge de tek thar kibani
truck adugi number na ML04B1122 ni truck adubu thaurak liba driver adudi thaudok adu thokpadagi mafam adu thadoktuna senkhre hairi sara thong asi tekibana maram oraga housing Imphal jiri lambi phaungnadre makhallamatagi gari lanba yadana national highway number 33 ke nung dalan mapad Imphal tamala kadaba gari kaya panduna leiri hairi Matik Saba Principal Hapuhain Industrial Training Institute ITI Tagil Fat ki Mahiru Sina Wakat Kongsat Satkare. Tagil Fat ki Hauraga, Chief Minister Secretary Tamala Kiba, Kongsat Aduna, Sagolmal Mabudo Mamtrileka Mapayor Pada, Masing Yamlo Police Sina Tatuna, Makata Nasalan Kidre. Kongjang Louis Singi Maraktagi, Mihut Tariet, Chief Minister Unanabagi Ayaba, Pibadagi Wakat Kongsat Aduluation Ki, Panbayai, State Asigi Ariba Training Institute, Asigi Principal Hap, the Haibagi Wahauda Institute Asigi, Koi Sound Raba Mahiru Singna, Numit Nini Humniki Mamang Daso, Institute Asigi Gari Ani, Maitaduna, Mangan Krabani, Iranga Double Laksinaba, Principal Secretary PK Singh IAS Na, Masi Anopa Principal Lama, Tarakibani. Now the Taraliba Miwi Asi, Institute Asigi Principal with the Matik Shadi, Haiduna, Mahiru Singh Aduna Irang Haurakibani. Tagil Pata Live Institute Asigi Loy Sangdagi Imphal Jiri Lambida Imphal Tamalaki Bakongset Aduna Mapam Kayada Police Singa Mahiru Singa Chaunam Unabatoki Mapam Kayada Police na Laks Banganabadagi Imphal West District Police ki Makok Toma Police Officer Yaunama Singamla Personal Singa Thinkibani Kongset Adar Yagiba All Manipur ITI Students Union Secretary M Morambana Nauna Tharak liba principal asi ITI Gumma Institute amada principal loibagi matik sade M.Tech loiba matik saba principal hapagi mahuta instructor tarit po nauna principal hamna bagi damak DPC khalak pahai base laibak thibane principal gi award pada natana institute asi maming tagi ngaire tangai fadana sangdaba yadraba workshop laboratory khusu khulai amasung lairik na sing matik sana laitaba na mahiru singda sauna ningana ba pokale haina so fongdoki Principal Tarit sing se koina pam de haina list pizakre magi qualification chana de technical institution amagi principal amo oi magi status moida leite uniqueness moida yaude we requested them to give a new ITI which is appropriate with us so they never took action and they gave a principal which is inappropriate with us workshop yingsin ba leite nong yui workshop se nong chumo tam de sing thome even flat lei ko dagi koi workshop ki khulai matik chana leite workshop ki machine matik chana leite Koi lyric laite tamna ba lyric nimi lyric laite koi nimi lyric tam mane it's a German textbook which is imported from outside so we don't get that text adu text su laite koi da PBO hai bagi request masing khangam da na pikre adu ngasi bok piba laite Khurai Kendra ki MLA na Kendra sigi sakwa thaurang ki thabak sing taurakpada ai rapan bibiganu haina Khurai Kongkham Lekai gi miyamna Lekai du United Club ka kusam raga club asig lampakta wakan ifum sathakre loinana Porampa TV tawa Takibagi lambi sembaga mari lenana pukri punjiliba mafamasi wangkai Kendra manung sanba mafamni haina wangkai Kendra gi MLA na haiki basi miyamulana lamjingbani haina MLA elsu sindro na fongdokre Ayang pali lambi dagi TV tawa takibagi lambi sembagi thabak sing paumi singda takladuna ngasi MLA elsu sindro na hai Imphal District Magistrate na haukiba October thada TV tawa takibagi lambi ginagi atalari lam khopsenduna yumama dukan singba sajiliba singasi ataba matamda hongdok kinaba order thoktuna pausi singda phawba yaukrabani mahangna makhata na haikibada Wangkai Kendra ki lamni hain MLA Okram Henrina hairibasi Mikhal Mamang Impact News ki manung hutnagi khanan nabagi thauram aduda hauzik Wangkai Kendra ki MLA oriba Okram Henry masamagna Khurai Kendra ki lamni haina fongdokiba laikhrabani haiki Loinana karigumba Khurai Kendra ki sakwat thaurangda ayat papirak pasing Khurai miyam amasung MLA ki yeknabani haina lawdaba ngamloi haina su MLA su sindrona makata ki Panba yabadi Khurai Kendra ki lambi semada Wangkai Kendra ki manung sana leiba pukri punjili haibagi wahauda ngarang Wangkai Kendra ki miyamna irang hauki bagalunana irang aduga mari lenana miyoi mapan fazin ki haiduna ayang pali lambi thingjinbagi khongjang sangselubani ex Chief Minister ki machanupa Okram Henry na sukhang khangju khangdana pangang da ngang base masi praja miyam sing lan uhon maneba leiton da saru yaudi haibagi congress ki wangang do hojipu leptri ma masana tro irabot mid Henry haiba episode tu da Khurai Kendra da community hall sagi na adu wai
nasi karigidamata mana masi mafamsi wangkhai kendra ne claim torino akoi gi kendra chakhonaba honaba matamda madude hek apanba pirakpa khudimo yengnabane na lawdaba ngamoi sidai ja bulldozer amana leveling tawi moi tara mu changchalaga yekhainaba thugainabagi mowong torokpa driver da threaten torokpa akoi FIR ma toroba matungda mokhoi singdo phabane lambi mayaida dukan sajalaga club chalainaba bhara sanbasidi masidi akoi yaba ngamoyeba masi khara hanjan biu haibane akoi ju lambi chatabi yadene handana lai sahi cha kayano wangai kadana chakhotpa yabro Wangkhem Assembly Constituency के MLA ओरिबा कैसा मेगा चंद्रना मफम असिगी लाइरबा प्रजा सिंह की साक्तुंग सिंह मतुन लेरे मियामना हंगनुबदसु पिरक्कनी हाइदुना अदमक थैदोक्तुन लेरे हाइरे ngasi sarangpata pangthokiba pawmis unabada LJP gi executive member Kangabam Jadumani haikibada Wangkhem Assembly Constituency asida haukiba sahi lising tarataru ke September thadagi saliba sahi lising taratare ki March tha fawada tha tare ki oina lairaba miyam gi damak pitharaliba PDS ki sakthung sing ngasi phawba miyam da yanthok matun leire haina maral sirakli mangna makhatan haikibada lamdam asida BJP ni lusingba lengak ama lakhraba March tha matungdagi ngasi phawba miyam gi PDS ki sakthung sing fajana phangli hairaduna lairaba miyam gi damak PDS ki sakthung sing sang naina Pangan bibagi damakta CF amasung PDG amasung Revenue Minister Karam Siambasu thakat pafung dorakli lairaba miyam gi damak khanbi riba Minister Karam Siambu athubada fam thadokadabani amadi LJP Manipur branch ki member khodimak LJP dagi lapthokadabani haina MCP Manipur Mawisna thambirapa wafam sing yamalaibak thibani hairaduna mahakna lalamlabadi amadi khudam sangdam piba ngamlabadi fam thadoki haina Minister Masana sengdokrabani haina mahakna phongdorakli masjid lalibasi kanano amadi sumlibasi kanano haibadu khara kupna thigat piraga aran mamiyo singdu serak pibiyu haiki loinana kumna thidok piraga miyamda phangdriba sakthung sing amadi hanadagi phangdriba sing asi phangnaba mainaba authority amasung BJP na lusingba lenga asibulu singliba cheminister na miyeng sangbiduna wangi tha tarike sakthung sing phangan biyu haina ke jadumanina makha tana phongdoki Thawbal District Police Commando gi nupi police yawba team amana drug oina sijinaba Codian phosphate amasung tripolydene hydrochloride syrup 100 mm gi bottle chama kuntra mari amasung selon lupalising mapan gusani kunga konana lilong turel ahanbi dagi Muhammad Zaki Hussein sahi kuntra apopa laikhidraba Muhammad Abdul Salam ko bamioi ama fagal le haina man police ki PRO na thadorapa cherolamana khangalakle mahak Lilong Bazar area dagi dealt cough syrup bottle mapan yaun SP tablet amadi N tablet capsule ga kona nupa amasu farbami adudi West Bengal gi hauzikna Lilong gi Muhammad Musan yum dalaiba Tapan Varman kawi hairi nakalamoromda ngasi narcotics and affairs of borders nap ki nupi police yaw team amanasu hatagi tax and bone oil pamap manaktagi heroin powder gram ani amasung selon lupal satret yangkhai ga konana nupi amasu fagat pangam le hairi pharaba nupi aduna may Imphal Bengun makha lekai dagi Abdul Latif kilwena bi Rasiza makak mayam saini putaruk gi hairi pharaba mi punamakta mathau tawa case sing lakhatuna wahang pang satari haina cherolachin makha ta phongdorkle Laibak Senba Thungna Sathabagam Manipur da Ladiba Government School Singdasu Laibak Asigi Khwaidagi Sauba National Achievement Survey Sathakre Ngasigi Survey du National Council for Educational Research and Training NCRT Amadi State Councils for Educational and Training SCRT na Kusamnaduna Sathakibani School Singasi the class 3, 5 amasung 6 tamliba mahiru sing the piriba takpi tamibagi thak amadi makhoi da lakliba ahongba singadu survey asina khangdokpagi pandam thamle angangsingsida khoina laning awkamana khoina ta matungda moida kyam khangi moina kyam haire khoina taiba mongsa kamai tai moina kamaina khange hari moi masa mathanda maromdom lepcharaga khumba ngamngodra haibase si matangda maroina moina survey amakak tawone government gi oina matungi improvement amagi chingba thakna tangda angangsingsi asina moida afaba kaidobase adum purakani adu akoi so hantak sina ihan hana skon sibo khangkat piraga tharak pani adu akoi so aja sing su ko laibo aja sing yam thawai yaw na hona bi masina angang hida phawa purakani ai khandi khanjai ba dum chang na cham mathang mathang sum toba adu pharakani khale
Paumi Singda Kihal Kangalakwa Singyang Sanana SP ki Famda Gitada Police Officer Manipur Government Kangadabani Hina Press Council of India and Manipur Government Kangalakle. Hide Wafamasi, it is a skill Manipur Secretary General Yumnam Rupa Sandrada Bom Tamzinduna Kihalama Sung English Nitara Mangagi December da Paumi Singda Kihalapakaya Laikibaki Taudoka Marilena Press Council of Indiana Sumoto case Ama disposed over the Fondo Kibane. Thaudok sing asiga Marilena PCI masung inquiry committee na sumoto case asi lokatuna makha sathar kibani state government ke maikai dagi advocate Naresh Kumar na government pirakpa pakhum singadu inquiry committee gi mamangda thamki masung paumi singi maikai dagi EGM gi secretary general na jawan pk bom thamjilamba adu kanano haiba police na khangdok le amade senari adu fanara ba mailna ba singda kanna honari haina state government ke maikai dagi thamlaki PCI ki Poktak Matung ina Media House amasung Paumi Singi Sapanaba State Government Advisory Issue Tauduna Maynaba Singda Kangale Hain Inquiry Committee Adugi Mamang the Thamke Media Person Singbu Special Task Force na Ngak Selalu Hijabada State Government na Counter Insurgency Operation da Sijinaba Matik Saraba Commando Singna Journalist Singbu Ngak Selanbada Matik Sagani Haibu Wafam Sing Thamke Sumang Lilagi Taibangda Lamnamasiki Miamna Thoidok Hendokna Masak Kangnakiba Lilaroi Moirangtem Iboto Lakidabagi Awa Fondo Bagitarmangasi Pangtokre Manipur State Sumang La Council Senduna Infal Iski Usekon Takok Mapanda Leba Lakidraba Lilaroi Asigi Sangaida Pangtokiba Torum Asida Lilaroi Kayana Sar Yaduna Lakidrabagi Mitamda Haikaleka Tamduna Kaikonavas Utke Toromasi Star Yakiba Sangnada Lilaroi Iboyama Kumana Haikibada Lilaroi Iboto na lekita bahibase lamdam asigi oina chauna mangjabane mangna sumang lagi lamda tawbira mathabak sing lehoragani sumang lilagi asi lilaroi singbu hantana launarabagum launarame taunarami adubo ngasi lamdam asigi art form makalasi miyamna masak khangduna lilaroi singbu ikai khuna bire masi khangna lilaroi singna art form asigi chanakanglon ngakpa tangai fadi haiki Matamamada Lilai Basikari no Haina Yamna Kumna Kanguda Banina Lila Yawusingsi Yamna Karihagani and Tabata or in a Siena Herbert Urami. Adamangashidi Sumang Lila Batik Mayai, we're going to say Kangaratana, Yam Panamana Yami Kai Kumnaba, Adam Art Kumani Haidana, artist Simbukai Kume Be Loyana Madugi, Matik Mayai, Domasi Council in Happy. Sangnai Rebi Aibi, Lysram Ombe, Sanjin Bahanumati Devi Nalekidabada, Cultural Forum members Sinangasi, Mifam Pangtok to Maluna, Minito in a left and our from Dokre, Sanjin Bahanumati, Forum as a life member or a me, Haina, Silos in a Pauji Lakli. Tazababa Pau Pangbadagi, Narang Tilpung Anitaba, Dwaida, Tawal Commando and Long Turel Ahanbi the Labor, Lakidraba Abdul Salam Yum, the Tibumakitabak Satabada, Abdul Salam Gimasanupa, Mohammed Zaki, Kansai, Kuntra Haidibami Asi, Dagi, 100mm gi. Codian phosphate and triprolidine hydrochloride syrup sama putra mari fakat pengamkre loinena miwe asidagi Honda Dio angoba masu ama Geo Life ki mobile phone amaga loinena mahaki mayumdagi fakat pengamkre maka tarakpu oin lilong kunaudagi Muhammad Farid Ahmad alias ATM say kuntranipan kaubami amasu fakat pengamkre loinena miwe animak lilong police station da sinakri hairi Lakadrib Sangai Festival ke section Tauran Lakotpo Oina Infalis Commando na Hata Minitong Akoibada Questionuna Tiboma Kitabak Satakre Tiboma Kitabak Ado ASP Infalis Kabif Ke Gimiang Makada DSP Commando L Devin Lusing Batim Amana Satakibani Nimidang Warampung Manga Taba Matamdagi Satakiba Tiboma Kitabak Ado Nupi Nupa Sani Humdra Mangarom Masak Maming Kangdoki Saktak Se Putoktuna Masagi Masak Maming Tapungam Dabami Mapan Fagatuna Infalis Police Station da Makha Taba Wahang Pang Tong Nabudam Pukat Krehaidi People's Revolutionary Party of Kanglai Park Pre-Park na Kumja Lising Bachawar Humdrama Pandagi Sahi Kodingi Lep na Pang Toktan Lakpa Atauba Singing Sing Numid Lising Taratare Lamdama Sigi Sing Mitami Miam Galunena Mapung Fana Pang Tok Rehana Lup Asigi Publicity and Propaganda Secretary in SARS Lebak Ngakpa Luang na Tadorapa Tirul Kangalakli
अथवा अथवी सिंह निंग खुबम सिंह दा लई कटपग लोनना मैरा थादुना गन सेलुट पीबा मसोंग नमिदांगी मतमदा युमथोंग खुदिंग मैरा कटपना थौरम असिगी मपुंग बसक्तम ओइकी हाइरे अथवा सिंह निंग नमित असि लुप असि जनरल हेडक्वार्टर 707 बाटालियन नमदी अतई बेस एरिया सिंह मपुंग फाना पांगथोकी हाइना आइने थिंगरब लुप असि की चेरोलमन मखाताना फोंगदोरकले Manipur Pradesh Congress Committee MPCC gi ngasi phamkiba mifam amada matung inna mioi nipana saba political affairs committee ama semkhre haina party asige sirolaman hairakli committee asige members sing the party asige president and hauke MP Dr T Maina Thangso Baite CLP gi leader Okram Ibobi hanagi president Gai Khangam MLA K Ranjit MLA Govindas Konthausam amasung ex MLA M Okendroni haina tirosina makhatari hojing matanga swaida break amatung laujage break matung da Sapamsa Kanglipana Yelomi Kanabagi Damak Masagi Tawai Katokani Hariba Kongpam Handok Piu Haiba Magi Apopa Apopiamasung Lekai Miamna Apil Torpagi Pau Amadi Manipur Masung Malimetongan Tongan Bi Pau Sing Puduna Laksage Impact Nespo Ning Tadalebu Break Matunga Tarano Sere Makata Pauda Manipur Armed Forces Special Powers Act 1958 Logtok Nanaba Kongjang Kayada Mangzil Thaduna Sar Yakiba Manipur Forward Youth Front Mafiki President Oramba Sapamsa Kanglipalna Yelomi Kanabagi Damada Masagi Tawai Katok Lagani Hain Lepkiba Kongpamadu Handok Piu Haina Kanglipalgi Apopi Yangna Kanglipalgi Pona from Lamdam Nongadagi Miamna Mamitagi Mapi Sindhaduna Tengtarakli Lamlai Police Station Gi Manungsan Leiba Nongadada Leiba Kanglipalgi Mayumda Paungi Singna Chatlubada Sapamsa Kanglipalgi Apopa Sapam Siam Sundarna Pongdoropagi Matung Ina Sok Lisuni Nipan Nipanda Aranba Maral Pisinduna Matamadu Gi Laingakna Ngami Haibagi Matagum Kanglipalbu Phajin Kibani Matamadu Court na Kanglipalgi Maraliti Haiduna Thadok Naba Kangalabasu Laingak na Ngami Haibagi Matagum Amuk Phajinduna Kaisum Sangda Namsin Kibani Haina Pendaba Fongdorokli Kaisum Sangda Tha Nipan Subna Leba Matung English Nipan Gi December Gi Aroi Basarukta Kaisum Sangi Chekpal Namkhairaga Kanglipal Nantokibani Haiki Adabu Yelomi Kanabagi Ihauda Nabematana Nipan Gi Hauraga Miamna Mai Park Trifauba Sangsingadaba Ihau Kudimakta Sapamsa Kanglipana Lusingani Amadi Nabima Kunmangada Kanglagi Sana Thongmamangda Lusingba Asina Masa Matanta Mai Thaduna Sizagani Hairakli Wapamasi Haukiba Nabematara Toy Tang Dinamita Lone Tinkraba Maoist Communist Party Manipur Thadorapa Sirolamada Fungdorakibani Hairi Hairiba Kanglipalgi Kongtang Asi Apopa Mapana Yabangam Loi Handok Piu Haina Fongdoraki Kanglipalgi Apopi Sapam Ibim Sanasu Anoba BJP Nulusumulenga Asina Tasing Asumba Tauba Pamlabadi Kanglipalba Asumba Lambida Lamzing Biduna Mahangna Laurutliba Kongtang Asi Handok Padam Mateng Pangbiu Haina Mamitagi Mapi Sintaduna Apil Taurakli Mamangi Lengakuna Ngami Habit Matagum Masi Amuk Budi Restoraga Kasum Sangatam No corner Manalaki and a Tado holding a man and marble. Restodana Tokjabogdo Madu Masiano Lengachina Madu Yings and Bidana Manda loaded by stands Pidapse Mastagi Mabu Kanbio Aisa Manipur mi ampuna magnasu lorak di aisa ki khongthang chitagi kanbidana aisa mama ai ki khutta tekta kaidana chinabi ai bisinatana ai kari ai jate ai kana gumbi amagi adugum bachu karim ta pamjate isa di jam chamami misam mari lainana chenja chungjaram bani ai ki isa ai di jam chamba ai so khamjada bani Nakalamoramda Nongada Awang Lekai Mera Paibi Imai Bel Kayana so Sapamsa Kanlipana Lori Kongtang Ado Kanmali Handok Piu Haina Wakan Fam Amasataki Nongada Kaitiel Satakiba Mifamaduda Mera Paibi Lup Asiki Secretary Kundom Bina Fongdorapada Ko Namaraliti Haina Taduk Nabakangalabasu Matamadu Lengakna Amuk Fazin Kibani Adubo Lekai Miam Kalipalbu Laloba Oina Ude Maramaduna Paliba BJP Lengak Asina Mafeki President Asida Sidiba Maral Asig Achumaran Tidok Piduna Asuma Maike de Purnaba Honabirakani Haibagi Tajaba Lengak Asida Tablaki
नंगी लमलाई केंद्रगी मयाई सबुकता लेरिबा नोंगदा खुंगंग असिदा नहाक लेतबगी अवाबा ngasi phawwa akhoi mayamna nama mayamna ngaiduna leiri ngasi maira paibi phamliba si telau sana saijang sabung khok amadi napet pali khunjau akhoi mayamna nangi khongjang adokan malli hanto nahak na tomda suicide taroga chiba yaroi akhoi gi nongada khungang asida nangi awapa nahak leitabgi awat pase men khalaga ni haiduna akhoi na thajaba thami haiduna aina amu hanna aina amu kanglei pan na ina phamda tatna hairi English ni tarama thogi matam adu ge laingak na oza singi pay structure la na pikiba asigi matangda mainaba authority singna kumni yengsin binaba all Manipur Primary Teachers Association amtana lisni tarama thogi Manipur joint body of Hindi primary and primary teachers na sirolama da khangalakli loinena hauzik palibal ngak asina pay structure singa sig asweran singadu sumthokpiduna tarisuba pe sanarakpada asweran yaudana sumna sanahalaknabasu selwasina appeal tawri Mamang Saida Tokiba, Maisapaki Taudo Amada District Transport Office Tawalgi, Marubasi Sangamasung File Sungamadi, Marube Computer Gimasak Sing Sakiduna, Matam Kun Office Asina, Driving License Pidana, Ledamado, Ngasidak Amupi Bahokre. Office Asina Matam Sang Lip Rabamatunda, Nauna Amo, License Bibagi, Driving Test Ngasi, DTO Tawal, W Tapa Maring Amasung, Inspector Mechanical, Sangai Sel Ton Thang Yauna DC Complex Labor Driving Test Zone da Pangthoki Test Asigi Matangda DTO W Thapa Maringna Driving License Miam na DTO Office da Laktuna Laurabi Yagani Haibu Wafum So Fongdoki Manipur Police Constable ki Innocent Tarahum de Pangthoki ba DPC adu ki full task ki Lali Batang Taramari Fawada Haidok Trabadi all Manipur DPC completed re-recruitment candidate of Police Constable male Innocent Tarahum de Bates Kangpopi District na Ban Block in Singba Makhal Kaya ki Khongjang Sangsilagani Hairi Handak te ikuik within the Peoples for Animals na Samakal Kaya ama kanmangamkre wangkai hizam director laiba Amuksam Dinesh Kawa Amana Peacock Soft Cell Turtle Ama PFA da Sinaraki Atop Amadana Wangkem Huidrom Lekai Dagi Lysram Sunil Kawa Amana Water Monitor Lizard Ama Angang Singna Sandra Badagi Kanduna PFA da Sinaraki Maya Infal Thana Maningdagi Toksom Sandra Kawa Miyoy Amanasu Civet Kate Ama PFA da Sinaraki Usol dagi Haikruzam Surjitna Green Reef Snake Ama Kanduna PFA da Sinaraki Hangang Awalekai dagi Songtham Santikumana Umai Makalama Oiriba Iresian Bazart Ama Kanduna Sinaraki Wangkahizam Directagi Longzam Santa Masung Kong Bakitelekai dagi Torban dagi Konsam Lokendrona Mountain Scope All Ani PFA da Sinaraki Haiba Samakal Singasi Karadi Mapam Sabat Thadokre Aduga Kara Amana Lyingly Hairi Nakalamaramda Yening Animal Foundation na Saji Amomama Kanmangamkre Imphal District Manung Sanba Moirang Kampuda Leba Sisu Nistani Catering Staff Singna Yening Animal Foundation da Matam Sana Pau Pirpadagi Saji Amomadu Kanmangam Kibane Hairiba Saji Adu Hui Karaga Loktunraga Hui Karaga Signaraga Lerambadagi School Gi Staff Singna Fazilambane Saji Adugi Haksang da Asokpa Kaya Ama Lerambadagi YF ki custody da treatment satake lonena sa sanga marilena ba pausing YF ki helpline number 96122022211 natraga 96122022260 da pau pibir na basu khangalakli Loktak Lek Phumsang Arson gi taruk suba ningsing thorom la ba tang taramanga da Loktak Pata Higi Kongsat Ama Satpagalunana Miyangi Mifamamaga Pangto Lagani Haina Ol Loktak Lake Area Fishermen's Union Manipurna Fongdorakli Ningsing Taramadlandam Asita Civil Society Organization Human Rights Ki Musing Amasung Miyam na Saru Yabu Haina Lubasina Apil Taurakli Angang Sing Numit Funerals Day na Lakpada Manipur State Social Welfare Board Government of Manipur Gisya Pasan Maisnam Priyo Malana Yapa Pausel Pirakli Magi Pausel Adu Dahai Ngasig Angang na Hayengi Jatagi Yumbini Manipurda Kundamin Riba Furup Kudim Angna Masa Maufaba Larik Lai Suhaiba Tungi Mirol Ama Siam na Damakta Angang Singbu Fazana Sengwat Minasi Hairi Lunana Manipur State Social Welfare Board Ki Makada Grades Program Tauriba NGO Singna Puksil Sengna Katopaga Lunana Tawina Basu Apil Taurakli
Nakalamuramda Manipur State Commission for Protection of Child Rights na angang singi National State na kitharom na lakpada lamdamasigi angang singi maphamda ipapauzil pirakli magi pauzil da hai angang singbu ngakpi senmiba makoi right mapung fana piba makoibo nungsina nayok piba masung makoigi maphamda makoigi mapam apamba singa duda saruk yahangadabani suhairi haujik sanabagi pau Kuntraunde Suba N Hazari and Dr. N Tombi State Level Polo Tournament Manipur Police Sports Club Team A Amasung Ex Polo Club Wangkai Ani Semi-Final Sangre. Polo Tournament sing ngasi mapal kang zibon sana ki ahan quarter final the Manipur Police Sports Club Team A na Singkahinba Polo Club Team A ba Panjal Mapan ani the mighty PK Satariba Polo Tournament sing ngasi sana kiba ani sub semi-final the Ex Polo Club Wangkai na Infal Riding Club Lampiel Part pu Yamal Lakse na Panjal Taramatwi Amada mighty PK Manipur Horse Riding and the Polo Association na knockout basis Satariba Tournament sida Polo Team Kuni Panasar Yari Satariba Polo Tournament sig hayang sanagadaba ahum suba quarter final the Manipur Police Sports Club Team B amasung Samadon Ayangba Polo Club Team ga Marisuba quarter final dana Kurai Polo Club Team A amasung Texas Polo Club ani lamba taunaragani Gowana Yumbu Oduna Lalaba December Taradaki Taramani Faba Pang Tokadoriba FAI Senior National Futsal Championship Lesson Taratareta Manipur State Team the Saruyana Bagidamakta Trial Selection Laniba Nabi Taramapan Yupung Mataretagi Numidang Wanapung Omakai Fabada Kumalampak Indoor Stadium the Pang Tolagani Haina Manipur Futsal Association Chiramana Kangalakli Kumja lising macama patara tareta gi lising macama patara mapun fawa thoki ba Anglo Koki lan gi sama subaning sing tauram gamarinana Koki Students Organization ki so Infal branch sin manga suba annual sports meet maka satari ngasi nimit tarahom ni salman nimit no pa gi football amasun pi ki volleyball match sing sanaki ngasi sanaki ba no pa gi football match ta Dolalin FC na Komrem FC bu Panjal Amasino ke Bengnom Ena Hauki Bank FC bo Panjal Amasino NGUA Langol Housing Complex bo penalty shoot outa goal mari ahumda TYC Bina Met Mate Bengbo ani amada maite PK nepiki volleyball match na Dolalin Bina Adim Zati Ebu set ani sinoda maite PK Infal Mayolda Lediba Koki Kolni Fugi Tim Nipuna Yaduna Satariba Sports Mix asi Thas ki taramanga loishinduna mana matum sian tokani hairi Indian Powerlifting Federation के category 1 referee ama oibagalurina Commonwealth Championship के silver medalist amasung ASEAN Championship ta anirak silver medal fangkrabi and Susila Devi Indian Powerlifting team gi coach oina khankre Saliba chai asagi December mari tagi mapan fawba Kerala da pangthokadaba ASEAN Classic Powerlifting Championship ta saru yagadaba Indian team gi coach and Susila Devi na oiragani Kunsaba Sub Junior, Kunmato Sub Junior, Masukunitorek Suba, Senior State Level, Weightlifting Championship, Liban Nabi Kunmanga Masukuntarukta, Sak Hole, Kumala Park, the Pangtolagani Haina, Manipur Weightlifting Association in Falgi Chula Merkangalakli. Welfare Youth Liberal and Conduct Organization Kongban Kuntratiluk Suba State Open Water Polo Tournament, ki winner Udangam Kre. Arang Sana ki Water Polo Tournament Suki final, the Welfare Youth Liberal and Conduct Organization Kongbana. Kongba Youth Club Team A bo Panjal Taramanga Tareta Mighty Papiram Naga Tournament Siki winner Bangam Kibane. Tournament Sida Kongba Youth Club Team A and runners up Takre Satakibo Water Polo Tournament Sida Standard College Swimming Pool na second runners up Takibo Koluna Tournament Siki best goal scorer na Kongba Youth Club Team A gi captain M Priya Sandramasung all this player na Standard College Swimming Pool gi heights goes in Oikre. Manipur Water Polo Association ke Kongban Sinduna Standard College ke swimming pool da pang thok liba tournament sida team manga na group ani thok na khaidok tuna athoyen tanaki Board of Cricket Control in India gi Myanmar the Northeast ki oiba BCCI Ampia Level 1 course among asida gi hotel class grani da pang thopa hokre Manipur Cricket Association na yumbo oiduna ngasida gi pang thopa hokiba Umpire Level 1 gi course asida yumbo Manipur Nagaland Meghalaya Mizoram Arunachal Pradesh amasung Sikkim da gi mi kun ma pan sar yari BCCI gi International Umpire amasung
umpire amasung scorer oirambadagi retired tauraba Bopinder Singh Bhati amasung BCCI gi umpire amasung BCCI educator level 3 dagi retired tauraba Bilas Bandiwadekar ani asina ngasidagi haukiba level 1 umpire course asigi takpi tambibagi thaudang lauri Saliba sayi asidagi India gi Northeast State Sing asidagi afaba cricket sanore kaya puthoknabagi pandam amaga loinena BCCI na ano khongthang kaya lokhalakpaga loinena masana asigi coach singi oiba course ama pangthoraba matungda pangthokraba matuna ngasidagi pangthokpa haukiba umpire singi oiba course asi tha asigi taratok phawba sataragani haina MC gi program siamin ST Kendrejina wapamasi miyamda phongdoki BCCI ने मुझे सिल्ली बजे प्लेयर की टूर्नामेंट नतना डिपार्टमेंट खुदिंग दा इंफ्रास्ट्रक्चर दा अंपायरिंग दा कोच की ट्रेनिंग असी मयाम से मथंग मथंग सिलाई कोच की ट्रेनिंग मेघालय दा लोइग्रे मसी की मथंग दा लाख पसेना कोई अंपायरिंग की लेवल 1 की कोर्स से मणिपुर दा सिनबनी मसीदा कोई नॉर्थ ईस्ट की स्टेट तरुक तगी प्लेयर कुंथ्रा अंपायर कुंथ्रा ओइनिंगबा मोय कुंथ्रा से यावरिबनी मसीना ताकपदी अंपायरिंग की स्टैंडर्ड सिजु कोई नॉर्थ ईस्ट रीजन दा सोने चाखलकनी बीसी हौजे अरोबदा मरुबा पावन पिजरी सांदेल डिस्ट्रिक्ट की महामनी खुलमनाक्ता आईडी बॉम्ब पोखाइबदा असम राइफल्स की लामी नि सिरे तरुण सोपन नंखरे तमिलोंग डिस्ट्रिक्ट की नुंग दलन मपाद लैबा चरा थोंग से युक्तियखरे सीमेंट पिक थन पुरकपा तता ट्रक अमा मखादा ओंथखरे Amasung Sapunsa Kanglei Pana Yelomi Kanabagi Mamasa gi Thawai Kathokani Haida Khongpom Handok Yohaina Ma ki Apop Apop Yamasung Laikai gi Miam Apil Taurakli